Chief Commissioner lakpada magidamak ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯐꯣꯡꯗꯣꯛꯄꯒꯤ ꯑꯣꯏꯅ ꯊꯧꯔꯥꯡ ꯀꯌꯥꯗꯤ ꯇꯁꯦꯡꯅꯃꯛ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯗꯤ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯆꯤꯟꯖꯥꯛꯀꯤ ꯃꯇꯥꯡꯗꯗꯤ ꯂꯝ ꯑꯁꯤꯗ ꯐꯪꯂꯤꯕ ꯑꯁꯤꯁꯨ ꯑꯗꯨꯛ ꯍꯛꯅ ꯃꯔꯥꯡ ꯀꯥꯏꯗꯕꯅꯤ꯫ ꯁꯟꯒꯤ ꯁꯥꯗꯤ ꯑꯣꯏꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ, ꯃꯔꯝꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯀꯅꯥꯃꯠꯇꯅ ꯁꯟ ꯍꯥꯠꯄ ꯌꯥꯗꯦ, ꯑꯗꯨꯒ ꯍꯥꯃꯦꯡ ꯌꯥꯎꯒꯤ ꯁꯥꯁꯨ ꯁꯟꯒꯨꯝꯅ ꯐꯪꯕ ꯉꯝꯗꯦ꯫ ꯖꯣꯕꯔꯥꯖꯅ ꯌꯥꯎ ꯈꯔꯗꯤ ꯃꯇꯨ ꯂꯧꯅꯕꯒꯤꯗꯃꯛ ꯌꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯌꯥꯎ ꯑꯃ ꯑꯅꯤ ꯍꯥꯠꯂꯒ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯨꯁꯜꯃꯥꯟ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯃꯤꯅꯥꯏꯁꯤꯡꯒꯤ ꯆꯥꯛꯂꯦꯟ ꯑꯃ ꯂꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯃꯔꯝ ꯀꯌꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯉꯥꯅꯨ ꯑꯃꯁꯨꯡ ꯄꯥꯠꯀꯤ ꯎꯆꯦꯛꯇ ꯆꯥꯗꯨꯅ ꯂꯦꯜꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯨꯔꯤꯕꯗꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡ 13ꯄꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯅꯤ꯫ ꯏꯆꯪ ꯊꯧꯅ ꯀꯁꯥꯔꯗꯒꯤ ꯌꯥꯎ ꯈꯔ ꯐꯪꯅꯅꯕ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯌꯥ ꯑꯃ ꯍꯣꯠꯅꯈꯤ꯫ ꯌꯥꯎ ꯃꯔꯤ ꯑꯃꯗꯤ ꯐꯪꯂꯗꯨꯅ ꯃꯅꯤꯄꯨꯔ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯈꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯌꯥꯎꯁꯤꯡ ꯑꯗꯨ ꯑꯃꯠꯇꯁꯨ ꯍꯤꯡꯅ ꯌꯧꯔꯛꯇ꯭ꯔꯦ꯫ ꯌꯥꯎ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯤꯗꯥꯅꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯑꯁꯤꯕ ꯁꯥ ꯃꯔꯤꯃꯛ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯌꯦꯡꯍꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯗꯦꯟꯁꯤ ꯐꯥꯎꯕ ꯄꯨꯔꯛꯈꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯈꯪꯍꯟꯅꯤꯡꯈꯤꯕꯗꯤ ꯇꯣꯜꯂꯕ ꯖꯤꯕꯁꯤꯡ ꯑꯗꯨ ꯃꯍꯧꯁꯥꯒꯤ ꯁꯤꯐꯝ ꯊꯣꯛꯄꯗꯒꯤ ꯑꯗꯨꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯁꯥꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ꯫ ꯆꯤꯟꯖꯥꯛ ꯄꯤꯕꯒꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯅꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯃꯃꯥꯡꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯊꯧꯒꯅꯥꯏ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯂꯦ꯫ ꯋꯥꯐꯝ ꯑꯗꯨꯗꯤ ꯌꯥꯎꯒꯤ ꯑꯁꯦꯡꯕ ꯁꯥ ꯐꯪꯗ꯭ꯔꯕꯅꯤꯅ ꯍꯥꯃꯦꯡꯗ ꯑꯣꯏꯅ ꯁꯦꯜ ꯊꯥꯗꯔꯁꯤ ꯍꯥꯏꯅ꯫ ꯚꯥꯔꯠꯇꯗꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯔꯛ ꯃꯔꯛꯇ ꯍꯥꯃꯦꯡ ꯆꯥꯅꯩ꯫ ꯁꯥ ꯑꯗꯨꯕꯨ ꯌꯥꯎꯒꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯤꯅꯝꯖꯩ, ꯃꯔꯝꯗꯤ ꯁꯥ ꯑꯗꯨꯁꯨ ꯆꯞ ꯆꯥꯅ ꯇꯥꯡꯅ ꯐꯪꯕꯅꯤ, ꯑꯃꯁꯨꯡ ꯁꯥ ꯍꯥꯠꯂꯒ ꯌꯣꯜꯂꯤꯕ ꯑꯗꯨꯅꯁꯨ ꯃꯥꯅ ꯄꯤꯔꯤꯕ ꯁꯥ ꯑꯗꯨ ꯂꯝꯗꯝ ꯑꯗꯨꯗ ꯐꯪꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯌꯥꯎꯒꯤ ꯁꯥꯅꯤ ꯍꯥꯏꯗꯨꯅꯁꯨ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃ ꯑꯅꯤ ꯌꯨꯝꯂꯤꯡ ꯈꯨꯂꯤꯡꯗꯨꯅ ꯂꯩꯔꯛꯂꯕ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛ ꯂꯝꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯈꯪꯂꯛꯂꯕ ꯃꯇꯝꯗꯗꯤ ꯀꯔꯝꯕꯅ ꯍꯥꯃꯦꯡꯅꯣ ꯀꯔꯝꯕꯅ ꯌꯥꯎꯅꯣ ꯍꯥꯏꯕꯗꯨꯒꯤ ꯑꯆꯨꯝꯕꯃꯛ ꯈꯪꯗꯣꯛꯄ ꯉꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ, ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯐꯪꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯄꯣꯠ ꯑꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯃꯍꯨꯠ ꯑꯃ ꯂꯩꯔꯕꯗꯤ ꯃꯗꯨꯗ ꯑꯗꯨꯝ ꯄꯦꯟꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯧꯒꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯗꯣꯔꯛꯄ ꯋꯥꯐꯝ ꯑꯗꯨꯃꯛ ꯃꯇꯥꯡ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯐꯣꯡꯗꯣꯛꯆꯦ꯫ ꯑꯩꯅ ꯂꯝꯗꯝ ꯑꯗꯨꯗ ꯆꯠꯂꯒ ꯊꯤꯔꯨꯕꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗ ꯑꯄꯥꯝꯕ ꯍꯥꯃꯦꯡ ꯑꯃ ꯊꯤꯔꯨꯅꯕ ꯁꯤꯟꯅꯔꯦ, ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯍꯥꯃꯦꯡ ꯐꯪꯂꯗꯨꯅ ꯑꯩꯈꯣꯏꯗ ꯌꯦꯡꯍꯟꯅꯕꯒꯤ ꯑꯣꯏꯅ ꯔꯦꯖꯤꯗꯦꯟꯁꯤꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯤꯁꯛ ꯃꯔꯤꯅ ꯁꯥꯕ ꯀꯃꯤꯇꯤ ꯑꯃ ꯂꯩꯈꯤ, ꯑꯃꯁꯨꯡ ꯄꯨꯔꯛꯂꯤꯕ ꯍꯥꯃꯦꯡ ꯑꯗꯨ ꯆꯤꯐ ꯀꯃꯤꯁꯅꯔꯒꯤꯗꯃꯛ ꯂꯥꯡꯕ ꯆꯥꯛꯂꯦꯟ ꯑꯃꯗ ꯃꯒꯨꯟ ꯂꯩꯔꯕ ꯁꯥ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞꯅꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯃꯦꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯩꯁꯤꯜꯂꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥ ꯑꯗꯨꯕꯨ ꯃꯆꯤꯟꯖꯥꯛ ꯍꯨꯟꯕꯤꯗꯨꯅ ꯊꯝꯂꯕꯗ ꯃꯍꯥꯛꯁꯨ ꯅꯣꯏ ꯆꯥꯎꯕ ꯍꯦꯜꯂꯛꯂꯝꯃꯤ, ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯖꯩ ꯃꯆꯤꯟꯖꯥꯛ ꯆꯥꯗꯕ ꯃꯇꯝꯗ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯃꯩꯊꯪꯗꯗꯤ ꯆꯤꯐ ꯀꯃꯤꯁꯅꯔꯅ ꯂꯥꯛꯀꯗꯕ ꯍꯞꯇꯥ ꯑꯃꯠꯇ ꯃꯉꯥꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯄꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯀꯗꯕ ꯃꯤ 100 ꯑꯃꯁꯨꯡ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃꯁꯨꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ, ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯛꯂꯤꯕ, ꯕꯔꯃꯥꯔꯣꯝꯗ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯈꯪꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ
mi kangbu adu pot chai tumu phawba punaba kuli khara thorang tawgadabani haibagi telegram amasu aigi puroibada tharakhi. Mr. Quinton asi tampak lamda masigi mafam ama oiriba tumugi lam yengningbagi apamba amasu leiba oira male haina aigi puroibana khanjakhibane. Adubu maram pumnamak kari amata sengna khangdabagum tawrame. Amaromda Manipurgi misingsu karino haibasi khangningbana langtaknakhi. Chief Commissioner na thunglagadaba chayol amagi mamangda aigi ipuroibaga unaduna wari watai sananaba haiduna Mr. Gordon tharakhi. Adu phawbadasu makhoina ninglibadu karino haibasi aikhoi karimata khanglamde. Khanggadawribasi makhoi pumnamak lakkadaba nong mawalingai Mars ki tang kunmathoi thangja numitta aigi ipuroibana sekmai tana sagol tongduna makhoibu unaba chatpada Mr. Quinton na ipuroibada hairakpadagini. Numit adugi anganba yukta mahak sekmai yaunaba chatkhibane. Sekmai haibasi Kohima chatpa lambida ihan hana pannaba mafam amane. Mafam adu yauraga mana ingonda tarama tawrakhi. Madudi mathang numit ki breakfast saba matamda mi taramathoi thorang tawgadabani haina. Hairibadu Mr. Melville amasung aikhoi isa yauragadi mi taramanga sure. Nungthiladu Mr. Melville ga aikhoi anisu asum sagol tongduna koithok lobadagi halakpada Manipuri sipai mayam ama yamna tafing na sahargi lanban tamna lakhobadu ubada pukningda karigumba amadi phawkhre. Sipai mayam adu lambi aduda pik thankhi. Aikoina konunggi achauba thongal adu yorokpa matamdadi isingi chelgumna atatpa leitana chensilaklaba miyam marak aduda aikoigi sagolna phawdoktuna chatpada yamna wakhi. Adubu chinna aikoigi leifam residency inkolda asoyangam yaudana yorokpa matamdadi kayada nungaijakhiba. Aigi nupasu sekmaidagi pung 8 waida halei. Yamna chokthana amasung mana tarakliba paw adudagi mapukningda yamna langtaknabaga loinana. Ehak maga loinana magi apikpa maranai office ka manungda changsilame. Mathang nongalakpada tawgadawriba mayam pumnamakadu mana ingonda tamki ka adugi manungda. Aibo cheksinna wasakhanki. Madugi wahi ama phawba Mr. Melville amasung Simpson phawba khanghanba yade. Maramdi wafam adu hakchinna aronba ama oikhiba maramna kudakta mana sithi ama ikhre ningthaugi khobam phangliba nupa aduda waroldi asumna haikhi madudi mathang numit yungba pung 12 taba matamda Chief Commissioner na darbar ama tawgani amasung darbar aduda ningthaugi machanupa pumnamak yaubigadabani haibasi mahakna asa tawi haina. Asigi matungda aikhoi ani ka adudagi thorakle aduga hingi chaklen chaminakhi. Aigi puroibana phanglakpa paw adugi wakhalna aikhoi animakki pukningda adum leikhibana atai atopagi maramda wari sabadi sungam ngamkhidre. Yachangbagi matam loikhraba matungdadi aikhoi da lakpa mi ani adusu tumba changkhrabada aihak khara pothajaba phangki. Hauzik lepnaribadi ningthau kubam pairiba misak adubo Maharaj oina kwaina sak khangbiba sini. Aduga mahakki manau nupa Jobaras adubudi mathangi numit taphamgadawriba darbar matamda pharaga lebak asigi wangmada chahi kayamarum tanthokkiba sini. Masigi paw asimakne aigi puroibana purakhibadu. Ikuidana kanagumba kharana aikhoi ifamda ingit tawrakhiba mana Jobaras adubo aikoina marup mapang oina loinaribado aikoigi igun hanthajanabanni haibasini. Aduga amaromda Anglo Indian officer singa atai leibakki manungda leiba lamdam kayagi leibak ngakpasingi marakta thamnariba chatnarol adugi wangmada leiba wafam amasuni haina. Adubo aikoina ihan hanba oina Manipurda lakpa matamdadi aigi puroibada makhoina takpikhi. Madudi soidanamak ningthau macha sing aduga mahakka marup mapang oibagi mari ama thamnaba honagadabani haina
amasung makoina ngangliba lol adu khangnanaba honabada mana tawgadaba maruoiba wafam ama oigadabani haiba simasu madugi maramde aikoina lol asibo khangma ngamlabadi Maharaj ki imung manunggi miyoi singda natana lamdam masigidamakta matam kuinagi oina aikoigi pukning wakal amadi sakti sandokpa ngamgani haibasini aigi puroibana Jobaraj asiga marup oina tinabada mahaki magun mangbane amasung chanabada pakchadaba mawongni haibasi aihak sukhan khanjade asimasu phajana le madudi Jobaraj amasung atai atopa darbar gi miyoi singna karigumba asoiba aranba amatta mahakna yadana khangdana tawba yade haibasu kari amuk haigani makoina chumna tawba matamdasu thagat pifam thokpado mahakna adum thagat chabane asigumba barum mapang oibagi loinajaba mawong asibo mahausana tawfam thoktaba aranba oina lawba tarabadi lali chummi hairiba angamba sakti pairiba miyoi sing aduna karigidamakta aikoina tawriba thabak sing asida makoigi wafam ama phongdok pikidabano amasung adugumba mawong ama lei haibadi kanana khangma ngamgani aduna Jobaraj adugi maraibakta oirakadaba sing adu khallubada aikoi animakti yamna thawai nungai khide haibasi karisu ngakningai leite aikoigi English marup mapang singdagi su lapthokna ichik chikna lelaba punsi adubu nungai hanaba haiduna mahakna tawbikhiba phajaba wakhalgi thabak thana kaya amasung mahaki thaujal haibasingdo aikoi loina ningsingai asuk thuna paw ma hekta pisalaga mahakpu manipurdagi tanthokkhibada mangonda kayam nungai jaroidaba haibadusu aikoi phajana khanglami adum moinamak wafam asigi maramda hanna wari saba natana aikoi karisu tawba ngamkhide asumna nongandreba phawbadi kari amata khallagumsi hainaduna pothanaba honare tarik kunithoini maikai khuding taru tasengna nong ngalakle yengthokkibada tampakki lamdam ase phajabana thanmane asuk nungsina phajana ubade lamdam masida amukta ukhidri aikoigi yumgi phaklang mayada napu machugi atargulap singna chabul satkairi aigi nupana Mr. Quinton unanaba chatkibadu yenge haiduna ai mangon masang aduda lakpada numitlaigi nungsiba lainamna aibu oklamni matam madugi akoibada tawnariba thabak pumnamak sing ado nungaiba wakhalgi ngakto oiramni amasung chumnagi maru oibadagi henba karigumba khara thokadawri haibasi kanamatagi mapukningdasu phongnakhidabani aikoigi yumgi akoibada horiba u pambising adugi marakta khalliba angauba tambur kayana munna yengthorakpagum tawkhi amaromda sifai singi leifam thaurang tawriba mafam maduda aikoigi yumgi phaklangi maikaidagina patki aroiba saruk adu phawba sandokkhre aikoigi gari thodokpham lambi adudagi mapangi sorok phawba Mr. Simpson ga aikoi ani Mr. Quinton lakpagi sem sariba mabu ikai khumnabagi thaurang singdu yengsilosi haiduna ngahau chathokloi kunungi maruiba thongal adugi manakta chokri kaya marum thaduna le kalicha phira amasu sandoklami amasung mafam aduda thamliba table adugi manakta phajaraba lei kaya amasu thamli mahakna lakadoba lambi adugi nakanda manipuri sipai pareng na leptuna leikhi aikoigi thauganai nupaduna maruiba paw ama puraduna aibu yumda laknaba hairare paw adu tabada ai swai laukhi maramdi hameng adu sigadawre hameng adu magi aroiba soro honduna leimai thakta taaduna leiramkhi mahaki thawai chatkibaga loinana aina khanjaruba mangondagi lawba yaba chop amasung atai matum macha kayagi manglansu loinamak chatkre yumda mi thaduna asaba biyar likli amasung brandi na chingba lawhaluraga mahi sing adugi galon kaya jiba adugi machinda hijin birame adubu
ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ꯫ ꯃꯥꯒꯤ ꯏꯀꯣꯟ ꯀꯣꯟꯕ ꯅꯥꯍꯩꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯈꯣꯡꯂꯝꯂꯒ ꯃꯍꯥꯛ ꯑꯩꯒꯤ ꯈꯣꯡ ꯃꯌꯥꯗ ꯑꯗꯨꯝ ꯁꯤꯔꯦ꯫ ꯑꯩ ꯀꯞꯇꯕ ꯉꯝꯂꯝꯗꯦ꯫ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯕꯨ ꯄꯦꯜꯍꯟꯅꯕꯒꯤꯗꯃꯛ ꯍꯥꯃꯦꯡ ꯑꯗꯨꯕꯨ ꯑꯩꯅ ꯅꯣꯏ ꯄꯦꯜꯍꯟꯅꯕ ꯂꯥꯛꯅꯕꯗ ꯑꯩꯅ ꯀꯌꯥꯗ ꯋꯥꯖꯈꯤꯕ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯇꯝꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯐꯨꯝꯖꯤꯟꯍꯟꯅꯕꯒꯤ ꯃꯇꯥꯡ ꯑꯃ ꯑꯣꯏꯔꯛꯄꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯊꯋꯥꯏ ꯁꯣꯛꯅꯤꯡꯉꯥꯏꯅꯤ꯫ ꯑꯩ ꯀꯞꯂꯒ ꯄꯣꯊꯥꯕ ꯐꯪꯒꯅꯤ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗꯒꯤ ꯀꯥꯞꯄꯛꯄ ꯁꯂꯥꯃꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯑꯃꯨꯛ ꯅꯧꯅ ꯃꯤꯀꯞ ꯊꯣꯛꯍꯜꯂꯦ꯫ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯆꯤꯞ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯌꯧꯔꯛꯄ ꯎꯔꯦ ꯍꯥꯏꯕꯅꯤ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯖꯤꯕ ꯑꯗꯨ ꯐꯨꯝꯖꯤꯟꯈ꯭ꯔꯣ ꯍꯥꯏꯅ ꯍꯨꯀꯨꯝ ꯇꯧꯔꯝꯂꯒ ꯑꯩꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯃꯤꯁꯇꯔ ꯁꯤꯝꯞꯁꯟ ꯑꯃꯁꯨꯡ ꯃꯦꯗꯕꯦꯜ ꯑꯅꯤꯃꯛꯅ ꯑꯩꯒꯤ ꯑꯋꯥꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯎꯠꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯃꯑꯣꯡ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯅꯣꯛꯅꯤꯡꯕꯒꯤ ꯐꯤꯚꯝ ꯑꯗꯨꯗꯤ ꯈꯜꯂꯨꯗꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯋꯥ ꯅꯣꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯩꯅ ꯌꯥꯎꯒꯤ ꯁꯥ ꯐꯪꯅꯅꯕ ꯍꯣꯠꯅꯔꯨꯕ ꯊꯧꯔꯥꯡ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗꯗꯤ ꯑꯋꯥꯕꯅ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯗ ꯀꯣꯅꯨꯡꯗꯒꯤ ꯅꯣꯡꯃꯩ 12 ꯀꯥꯞꯈꯤ꯫ 12 ꯁꯨꯕ ꯑꯔꯣꯏꯕꯗꯨ ꯍꯦꯛ ꯀꯥꯞꯈꯤꯕꯒ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟ ꯌꯨꯝ ꯑꯗꯨꯗ ꯊꯨꯡꯂꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯀꯔꯅꯦꯜ ꯁ꯭ꯀꯤꯟ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯣꯏꯅꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯨꯅꯃꯛ ꯀꯦꯝꯞꯇ ꯂꯩꯔꯨꯕ ꯑꯇꯣꯞꯄ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯩꯇꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯌꯨꯛꯀꯤ ꯆꯔꯥ ꯆꯥꯃꯤꯟꯅꯅꯕ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯔꯝꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯎꯕꯗꯨ ꯑꯩ ꯑꯗꯨꯝ ꯈꯪꯈꯤ꯫ ꯃꯍꯥꯛ ꯋꯥ ꯏꯉꯥꯡ ꯉꯥꯡꯈꯤꯗꯦ꯫ ꯑꯩ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯀꯔꯤ ꯀꯔꯝꯕ ꯑꯅꯧꯕ ꯄꯥꯎ ꯑꯃꯃꯨꯛ ꯇꯥꯔꯛꯂꯕꯅꯣ ꯍꯥꯏꯅ꯫ ꯇꯦꯕꯜꯒꯤ ꯑꯀꯣꯏꯕꯗ ꯅꯣꯛꯈꯦꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯂꯨꯕꯒꯤ ꯇꯥꯟꯖꯥꯁꯨ ꯁꯨꯛꯂꯩ ꯂꯩꯈꯤꯗꯦ꯫ ꯆꯤꯞ ꯀꯃꯤꯁꯅꯔꯒꯤ ꯃꯤꯑꯣꯏ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯃꯁꯛ ꯏꯈꯪ ꯈꯪꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏ 92 ꯁꯨꯕ ꯒꯨꯔꯈꯥ ꯔꯥꯏꯐꯜꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯁꯛ ꯈꯪꯅꯗꯕ ꯉꯥꯛꯇꯅꯤ꯫ ꯍꯣꯏ, ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯁꯇꯔ ꯕ꯭ꯔꯦꯀꯦꯟꯕꯦꯔꯤꯒ ꯑꯩꯍꯥꯛꯀꯗꯤ ꯀꯨꯏꯔꯕ ꯃꯔꯨꯞꯅꯤ ꯍꯥꯏꯕꯁꯨ ꯌꯥꯏ꯫ ꯃꯍꯥꯛꯇꯤ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅꯅꯁꯨ ꯂꯩꯔꯝꯂꯕꯅꯤ꯫ ꯃꯍꯥꯛꯄꯨꯗꯤ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯈꯪꯂꯛꯂꯕꯅꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯄꯗꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯑꯌꯨꯛꯀꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕ ꯕ꯭ꯔꯦꯛꯐꯥꯁꯠ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯍꯥꯛꯅ ꯃꯥꯒꯤ ꯃꯐꯝꯗ ꯋꯥ ꯉꯥꯡꯖꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯅꯥꯡꯕꯒ ꯂꯣꯏꯅꯅ ꯃꯥꯅ ꯈꯜꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯗꯔꯕꯥꯔ ꯂꯣꯏꯕꯗ ꯖꯨꯕꯔꯥꯖ ꯑꯁꯤꯕꯨ ꯑꯩꯍꯥꯛꯅ ꯐꯥꯒꯗꯕꯅꯤ ꯍꯥꯏꯅ ꯍꯨꯀꯨꯝ ꯑꯃ ꯇꯧꯔꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯑꯩ ꯏꯁꯥꯃꯛꯀꯤꯗꯤ ꯀꯔꯤꯁꯨ ꯃꯣꯠ ꯄꯤꯒꯗꯕ ꯅꯠꯇ꯭ꯔꯦ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯕꯗ ꯂꯦꯝꯕ ꯂꯦꯝꯗꯕꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯃꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯈꯜꯂꯛꯄ ꯑꯁꯤꯗꯤ ꯃꯍꯧꯁꯥꯅ ꯃꯍꯥꯛ ꯋꯥꯗꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ꯫ ꯆꯍꯤ 3 ꯆꯨꯞꯅ ꯑꯁꯨꯛ ꯂꯨꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯇꯤꯟꯅꯔꯛꯂꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯆꯧꯕ ꯃꯔꯥꯜ ꯂꯩꯔꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯂꯧꯔꯒ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯐꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯍꯨꯀꯨꯝ ꯑꯃ ꯅꯝꯁꯤꯜꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛ ꯀꯟꯊꯣꯛꯆꯕ ꯉꯝꯗꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ, ꯑꯃꯁꯨꯡ ꯁꯥꯊꯤꯅ ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯍꯟꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯂꯩꯖꯕ ꯊꯧꯅꯥ ꯈꯣꯝꯖꯤꯟꯖꯔꯒ ꯏꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯍꯪꯈꯤ, ꯐꯥꯕꯗꯤ ꯇꯥꯔꯕꯅꯤꯅ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯐꯤꯁꯥꯔꯗ ꯐꯥꯍꯟꯕ ꯌꯥꯗ꯭ꯔꯥ? ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯈꯨꯝꯂꯛꯈꯤ, ꯖꯨꯕꯔꯥꯖꯀ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯅꯤꯅ ꯐꯥꯕꯒꯤ ꯊꯕꯛꯇꯨ ꯃꯍꯥꯛꯅ ꯇꯧꯔꯕꯗꯤ ꯖꯨꯕꯔꯥꯖꯅ ꯋꯥꯐꯝ ꯑꯗꯨ ꯍꯟꯊꯅ ꯂꯧꯒꯅꯤ ꯑꯁꯤꯅꯤ꯫
ꯖꯨꯕꯔꯥꯖ ꯑꯁꯤꯕꯨ ꯅꯥꯟꯊꯣꯛꯈꯤꯕ ꯌꯥꯗꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯄꯥꯏꯈꯠꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯆꯪꯂꯛꯀꯗꯕ ꯊꯣꯡ ꯑꯗꯨ ꯈꯛꯇꯪ ꯈꯥꯛꯂꯒ ꯗꯔꯕꯥꯔ ꯀꯥꯒꯤ ꯑꯇꯩ ꯊꯣꯡ ꯄꯨꯝꯅꯃꯛꯇꯤ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯐꯝ, ꯃꯥꯡꯒꯣꯟ ꯑꯃꯗꯤ ꯊꯪꯅꯕ ꯀꯥ ꯄꯨꯝꯅꯃꯛꯇ ꯁꯤꯐꯥꯏ ꯉꯥꯛꯇꯨꯅ ꯂꯩꯍꯟꯈꯤ꯫ ꯅꯤꯡꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯌꯥꯝꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯤ ꯀꯔꯤꯁꯨ ꯈꯪꯅꯔꯝꯗꯦ꯫ ꯃꯈꯣꯏꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯔꯣꯟꯕ ꯑꯗꯨ ꯑꯩꯍꯥꯛ ꯈꯪꯏ ꯈꯪꯗꯦ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯍꯥꯔꯥꯖ ꯊꯨꯡꯂꯕ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯥꯂꯛ ꯑꯁꯤꯗ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯑꯏꯕ ꯍꯨꯀꯨꯝ ꯑꯗꯨ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯍꯟꯗꯣꯛꯄ ꯇꯥꯈꯤ꯫ ꯂꯣꯟ ꯍꯟꯗꯣꯛꯄꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯑꯣꯐꯤꯁꯀꯤ ꯀꯦꯔꯥꯅꯤ ꯑꯅꯤꯒ ꯕꯔꯃꯥꯗꯒꯤ ꯂꯥꯛꯄ ꯂꯣꯟ ꯍꯟꯗꯣꯛꯄ ꯅꯨꯄꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯁꯤꯗꯦꯟꯁꯤꯗ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏꯗ ꯏꯅꯅꯕ ꯆꯦ ꯆꯥꯡ ꯄꯤꯔꯝꯃꯤ꯫ हुकुम अदुसु यामना सांगबना वारोल अदु हंदोकनब होनबदा मतम खरदी अदुम चंगले केरानी खुदिंगमक्तुगी मनाक मनाकता संत्री अममम थमखे अमसुंग मखोइदा हंदोकनब पीरिबा अदुदा यावबा वहै अमा फावबा कनागुम अमगी मफमदा ताकथोक लोय हाइना मखोइ पुमनमक वासक पताखे मखोइना हंदोकपा अदु लोइद्रिङै मतम खरगी ममांगदा महाराज की महुत सिलिबा नुपादो मागी मनाव नुपा पुमनमक्का लोइनना अखोइगी रेजिडेंसी की थोंगालदा थुंगलरे अइना मनाव नुपा पुमनमक हाइना खरा कंसिन्ना हाइरिबगी मरमदे नुमित अदुगी थौदोक अदुददी जबरास अदु मागी मयामबगा लोइनरखिदे हाइने महाक्ति अतै अतोपसिंगदुगा लाकमिनाय हाइबदो मतुंग तारकपा अचुंबा खरदगी खंगनरकपकुम तौखि निंथौ मचासिंग अदु थोंगालदा ngainanabagi maram leiramdrabadi numit adugi thabak thawong adu tonganba mawong amada loisilamba yabane sum thinthana leinaba aduda manipuri sifai sing kharade residency gi ingkhol manungda changbagi tanja phangkhre amasung tauriba sing punamakto makhoina loina makhangkhre makhoina phangliba tanja adu sijina duna akhoi gi sifai sing yamna chaithoktuna leiribadu khangkhre चंगफम सिरी परिंगदा गुरखा मयाम लेपलिबदु उखि अमसुंग चप मानबा फिजोल सेटलबा ऑफिसर मयामना मपानदा पुकनिंग चंगना लेनरिबदु उखरे मखोइ खरा मदि करि अमुक हाइगनी युमगे अकोइबदुदा चटलगा सिफाई मयाम अमसुंग लंपाक अदुदा तौरिबा संत्री अचिना चिंगबा पुमनमक अदु उखरे तसेंगनमक चंगलक्लिबा मणिपुरी सिंग अदुना अखोइगी तौरिबा पुमनमक अदु उरगा तोकपना लमदे मखोइ थुनमक थोखरगा जुबराज यौखरे उखिबा पुमनमक मंगोंदा तमखरे मतांग तंजा सिदगी जुबराज अदु मनाव नुपा सेनापति अदुगा लोइनना अमुक मयुमदा हनखिबगी खुदोंग चाबा लौखिबने सारबा नुंसा अदुदा सुम ngaiduna leibana mahak masa ngamdre haina maram amadi piramki matam kharagi mamangdasu mahak masadi ngamkidabane adubo numit adugi thodokta tasengna mahak masa ngamkidabra ngambra haibadugi chingdaningai gi maram amadi oikhre senapati ga khangnabagumna mahakso chief commissioner ga khangnakrabani senapati adudi thangja numitta sagol tongduna sekmaida chatlaga Mr. Quinton ga unarubani Jobras adusu nongmaijing numitta माइल तरेट लापना चटलगा उनखिबने मरम मदुना निंगथौ खुबम सिल्लिबा हानगी जोबरास अदु अमुक रेजिडेंसी दा लाउ हाइना कौबा मतमदा महाक अदुम लाखि इतोन तोनबा मनाव नुपा जिला सिंह थंगाल जनरल अमसुंग अतै थोइदोकना मरु ओइदबा मंत्री खरगा लोइनना निंगथौ अदु महाकी मनाव नुपा अनि याउदना लाखले हाइबसी हेक खंगबा मक्तदा अइगी नुपाना मिस्टर क्विंटन दा खंगनखि मिस्टर क्विंटन नसो निंगथौ अदुदा पाव अमुक हन पिरकले मदुदी मागी मनाव नुपा जोबरास अदु याउदनदी दरबार तौबा यारोय हाइना निंगथौ अदुना अखोइगी युमदा लाक्त्रिङैदा हाना अइगी नुपागा कुइना वारी सानरुरबने मनाव नुपासिंग अदु लाक्नबा मी थादुनसु महकना कौहनख्रबने अदुगा महक मसामक रेजिडेंसी दा लाक्लगा मनाव नुपासिंग अदु लाकपा ngaikibani konungdasu amukhanna mi thakhi adubu paw puba du halakpa matamda matam yamna changkhi
ahal oiraba thangal adu matam aduda masa yamna ngamdabani adubo mahakki maithong aduda karisu uhandaba adu ekhoi khangi ekhoi ki mi phampham kada aina changsilubada ahan adu leimaida tumlamba thengnaroi aina mahakpu mon ama khanghanduna sofa mathakta hiphalle thunamak mahak nungaina muk tumthaki mamai thangdadi Jobaraj ki paukhum puduna ningthauna tharuba pakholoi adu amuk halakle paukhum madudi Jobaraj adu yumdagi chatpa ngamdana masa sokchinna nare maram maduna Mr. Quinton na mahakpu ngakpigani asini maram asidagi darbar adu Mars ki tang kulumdoi ningthau kaba numit ki ayuk pung nipan phawga yaithokki wafam amana ikai khumnaraba ningthau aduda magi manau nupa ani adu darbar da soidana yaugadabani haibasi mahakki pukning singsinki adugi matungdadi mahaksu hankhre mikup adudagi hauna aikoina ningnariba adugi karigumba wafam kharadi ningthau macha sing amasung mantri sing adugi pukningda leikhre amaromda aikoigi officer sing gi wakhalda pamlibasi Jobaraj adubuni haibasi su khangbagum tawkhre numit adugi thabakti loisellabanina akhoi masel nungai thokpada amuk pukning changsellamni lampaki akoibada akhoi mayam chamine numidang wairamgi matamda bazar da chali Mr. Quinton na lakpasida ningthau macha sing asi su yauna sagol kangjai sanaba haina thorang tawkhrabani amasung ningthau aduna su mahaki sifai kangbu aduna pangthokpa fajaba makhal amasu utkani haina wasakhrabani masidagi amuk hena ben khongba kambuna numidang chak chaba matam khudingi fajaba bazai kaya khongduna ekhoi bu tahalli ningthau kaba numitta ekhoi manipuri jagoi ras amasu yenggadori adugi matung numidang wairamda karigumba nong singi phibam pharabadi naga jagoi amasu tawgani hairiba thoram pareng ase Mr. Quinton lakadaba hapta ani walingaida aigi nopaga aikhoi ani na semkhibane adubo aikoina Jobaraj ta sillang ba yaubiduna jagoi singdu yengbiu haijabada aikoina mangon launam tawbagi chingnaba ama leire haibado adom ifong phong na khangnare nongmaijing numitki numidang chak chaba matamda mi asuki matik yamna aikoigi residency da ubadudi atai atopa numitta mukta ukhidre pulapna mi tara mangane nupi ithatta yawbaduda ai ithanta tarak nungai jaramde asumna khanjaki karigumba aiga sanajaba spirit bhutkumba amana nupi gi saktam lauraga aigi loinabi imanabi oina leirabati ko haina ben khongbadudi yamna pamna thagatna khre atai pumnamak sing adusu yamna phajai harau nungai bana thalle karigumba awabagi wakhal lamatana aikhoi bu nungai handaba tawkhide aikhoi pumnamak mafam maduda ingna pulap leiminnabagi iroi loiba numidang wairamgi matamni haibado aikhoi karisu khangkhidabane mathangi numitadi Mr. Melville su aikhoi mafam thadoktuna chatkhiba taramni mahakna aikhoi ge leiminnaba numit nini damak ngairibanina amasung lamdam masigi kari amata su udribanina mahak kara sangthana leinabagi damak aina mahakpu themnaba honaki adubu mangondadi matamgi mamal yamlami atai atopa mafam singda mana tawgadaba thabak kayamrum leiki maram sing asidagi magi thaurang sing adu aikoina hongdokhanba ngamkide mathang numit tang kulumdoi gi numit yungba matung phawba leitharage haina masana hiram madu sindokpada yare loinana ahing adugi pung 11 tarak padwaida aikoi kainaduna mahi pothawa changnare